di angang oirsu ahan oirsu maubu oiradi ahanda chingabani isi ahan tare pung 10:30 dumai tarebako sum chak sisena akoigi dadagi machanupiginebako si ahobaje sumai jengiba. Hello mayam puramopu amukasu hanna igi channel asida taramna okchari ado mayam ngasigi video sidiko yamna simple aba video ama oidoini ado mayam aise ko aidi mayamna sum jengboda nungaigadaba content se idum semjarake aidi honajabanebako ado handakse kitang thabak yam chinbako aduduna video se idum alauba ngamjadre aduna mayam aina dum thabak chilise kaigino haigadiko aise dum handakse nini humni se ko fi kitang tubako fi do tubase ga aise sum haidi nahangai video sembadiko ai sum thabak kai kalosana khochana ama dum mawna lesabi gadi mana yadrena ko kharadi aduna sum thabak kai sum khara losalaga naga sang matam do ai sum video lawjabaneba ado naga sang matam do ka haji ai dum fi se tubado ga video se dum kitang lawbada kitang nungaitraba adudugi ai dum video se namjadreba ko adudo mayam aina sum fi tubado ko mayam se dum share tawninga dum uhaningba ko duga aina sum video se lawjarakani mayam aise sum hadagi sum chumda lengde dum tailor budi dum tamna dum tuyeba ko aina chahi 18 ga suang matam do ai sum ai dum tailor tamni dum tailor sum suyeba ko haji dum sui lesang aduna muk yam henjana sui ko ado haji dum mawoire siga sula ko do kuidrimina du jamni ju khangnadrina ko tubudi turaga su hajumda lengde dum jameba ado mayam aduni ado aina sum hana dum tubadi YouTube kasidi paidribanina kaino WhatsApp ki status Facebook dum thangalina ko aina tubani keka do hajiti YouTube panina aina YouTube ke video yengi mayam simbira ko aina tuja basi uchaning dina sum video se dum namakpaneba hajiti thengya pung 10:30 ga dumai tarebako sum chak to kholaga dei kolika fenga dei video namdina kitang kesale do le aina dum video se namjarapanebako adum yam akoi fiba jamne mama pam chatibako adudang tu kholoina haibdu gaina matam se lapinge matam duadi thauga sadna sum leiram naksalagadi tumba jaba khangdana tu salle tawdabdi yadabnina aduna atom mayam ai sum jenghanjarake ko aina dum khara tuiba khara se mayam dum engbiu an baise yellow de an hawrage se sisena akoigi dadagi machanupi ginebako akoi chiam chabada moi dum silchar romdanina udharbon changmado dum kuidrena moi changdeba moi changbado asumai ju kuisale aina namchan thagi se hanati tubiragi aina doidi turini ado mayamna jenghalake seni dum phadi phajabanida simple mau oiramina moi jingju yamna style dauba pamdre ai se oina turo ai simple seni mayam de maning mu jenghalake maning nase yamnadi kot khotpadi tawdre simple se ama laire dei dugaidi amana se sisu ichanupigini sena red color akoidi musimu baina phajaroi mawadi ngoso baina selila kyam phajani kyam light oini to desena maning moi hajik mau oiramina angang do chawramina yamna kotpa khotpa yam style do se pamdre simple tubira wa aduna ina dum simple dum tusalle ado mathangi sina akoi chiamgi manamagini sina sili hange si phajabani hajik yamna trending oibani si sumaina pambom pombase yam phajabani machuju phajadra ai sumaina tholake tholakba malamani se sena mamang dugaiti sena maning sena khudang sini mayam aduwaidi ahum sureko daidi amaka sina mari suba sina mu akoi chiam gini se aina tubiriba
ꯑꯩꯁꯦ ꯐꯤ ꯃꯌꯥꯝ ꯇꯨꯖꯩꯌꯦ ꯃꯌꯥꯝ ꯅꯍꯥꯟꯈꯩꯗꯤ ꯋꯥꯆꯞꯇ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯂꯤ ꯍꯧꯖꯤꯛꯇꯤ ꯌꯨꯇꯨꯕꯇ ꯑꯣꯏꯅ ꯊꯥꯒꯠꯂꯒꯦ ꯍꯥꯏꯅ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯂꯧꯖꯕꯅꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯑꯍꯤꯡꯒꯤ ꯄꯨꯡ 10:30 11 ꯇꯥꯔꯛꯄꯁꯤꯒ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯃꯤꯅꯤ ꯃꯌꯥꯝꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯅꯝꯃꯤꯁꯦ ꯑꯗꯨꯒꯩꯗꯤ ꯀꯌꯥ ꯁꯨꯔꯦ 4 ꯁꯨꯈ꯭ꯔꯦꯀꯣ 5 ꯁꯨꯕꯒꯤ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯀꯦ ꯁꯤꯁꯦ ꯃꯆꯨꯁꯦ ꯌꯥꯝ ꯐꯖꯕꯅꯤ ꯁꯤꯁꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯆꯝꯕꯀꯣ ꯌꯥꯝ ꯆꯝꯅ ꯂꯥꯏꯠ ꯑꯣꯏꯕ ꯃꯆꯨ ꯍꯥꯏꯗꯣ ꯁꯤꯅꯤ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯖꯩꯕ ꯁꯤꯒꯤ ꯃꯆꯨꯁꯦ ꯌꯦꯡꯉꯨ ꯇꯨ ꯁꯤꯁꯨ ꯈꯨꯗꯥꯡ ꯄꯣꯝꯃꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯤꯌꯥꯝꯒꯤ ꯃꯣꯏ ꯆꯦꯝꯆꯥꯒꯤꯅꯦꯕꯀꯣ ꯆꯦꯝꯆꯥꯒꯤ ꯇꯨꯕꯤꯌꯨ ꯍꯥꯏꯗꯨꯒꯤ ꯇꯨꯕꯤꯔꯤꯅꯤ ꯃꯌꯥꯝꯁꯦ ꯁꯤ ꯃꯌꯥꯝꯁꯦ ꯇꯨꯅ ꯂꯩꯕꯗꯅꯤꯁꯦ ꯑꯩꯅ ꯍꯟꯗꯛꯁꯦ ꯚꯤꯗꯤꯑꯣ ꯀꯟꯇꯦꯟꯁꯦ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯤꯁꯦ ꯂꯤꯠꯂꯒꯗꯤ ꯄꯨꯔꯥ ꯂꯥꯏꯠ ꯄꯨꯔꯥ ꯉꯧꯊꯣꯛꯏꯕ ꯃꯤꯒꯗꯣ ꯕꯕꯥ ꯈꯨꯗꯥꯡꯁꯦ ꯑꯗꯩꯗꯤ 6 ꯁꯨꯕ ꯁꯤꯅ 6 ꯁꯨꯔꯦ ꯁꯤꯅ ꯑꯃꯨꯛ ꯁꯦ ꯁꯤꯝꯄꯜ ꯑꯣꯏꯕ ꯁꯤꯝꯄꯜꯗ ꯐꯖꯗ꯭ꯔꯥ ꯁꯦ ꯃꯣꯏꯗꯤ ꯍꯧꯖꯤꯛꯀꯣ ꯃꯧ ꯁꯤꯅꯤꯌꯔ ꯀꯥꯏꯗꯣ ꯑꯣꯏꯔꯕꯅꯤꯅꯅꯦ ꯃꯌꯥꯝ ꯀꯣꯠꯄ ꯈꯣꯠꯄ ꯑꯗꯩ ꯃꯔꯤꯒꯁꯦ ꯁꯤꯃꯇꯪ ꯄꯤꯛꯄꯒꯗꯣ ꯃꯣꯏꯁꯦ ꯁꯦꯠꯅꯤꯡꯗ꯭ꯔꯦ ꯍꯥꯏ ꯑꯗꯨꯗꯨꯅ ꯁꯤꯝꯄꯜ ꯑꯣꯏꯕ ꯇꯨꯔꯧꯇ ꯍꯥꯏ ꯑꯗꯨꯅ ꯑꯩꯁꯨ ꯁꯤꯝꯄꯜ ꯑꯣꯏꯕ ꯇꯨꯔꯤꯅꯤ ꯃꯌꯥꯝ ꯍꯥꯏꯗꯤ ꯃꯤꯅ ꯑꯗꯨ ꯇꯨꯔꯧ ꯑꯗꯥ ꯇꯨꯔꯧ ꯑꯗꯨꯒꯤ ꯗꯤꯖꯥꯏꯟ ꯇꯨꯔꯧ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯑꯩ ꯑꯗꯨꯝ ꯇꯨꯕ ꯉꯝꯃꯦꯕꯀꯣ ꯑꯩ ꯂꯣꯏ ꯇꯨꯏ ꯃꯣꯏꯅ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯑꯩ ꯂꯣꯏꯅ ꯇꯨꯕ ꯉꯝꯃꯤꯗꯣ ꯃꯣꯏꯅ ꯁꯤꯝꯄꯜ ꯑꯣꯏꯅ ꯇꯨꯔꯧ ꯍꯥꯏꯅ ꯃꯣꯏꯅ ꯗꯤꯖꯥꯏꯟꯁꯦ ꯄꯤꯔꯛꯑꯕꯅꯤꯅ ꯑꯩꯁꯨ ꯁꯤꯝꯄꯜ ꯑꯣꯏꯅ ꯇꯨꯕꯤꯔꯦ ꯁꯦ ꯑꯃꯕꯨ ꯀꯣꯠ ꯈꯣꯠꯄꯒ ꯑꯝꯇ ꯇꯧꯗꯕꯅꯤ ꯁꯦ ꯂꯤꯠꯂꯒ ꯌꯥꯝ ꯐꯖꯩ ꯃꯌꯥꯝ ꯂꯤꯠꯂꯒ ꯈꯨꯐꯖ ꯑꯃꯅꯤ ꯑꯩꯗꯤ ꯂꯤꯠꯇꯦꯕꯀꯣ ꯆꯤꯌꯥꯝ ꯂꯤꯠꯄꯗ ꯌꯥꯝ ꯐꯖꯩ ꯁꯦ ꯂꯤꯠꯇꯣꯏꯕ ꯃꯤꯗꯨꯁꯨꯅꯦ ꯉꯧꯁꯣꯛ ꯉꯧꯔꯤꯗꯨꯅ ꯑꯗꯨꯝ ꯄꯛꯆꯈꯤꯗꯣꯏꯅꯤ ꯁꯤꯅ ꯃꯅꯤꯡ ꯐꯖꯗ꯭ꯔꯥ ꯌꯥꯝ ꯆꯝꯅ ꯐꯖꯕꯅꯤ ꯃꯌꯥꯝ ꯑꯗꯣ ꯆꯝꯕꯒꯤ ꯃꯔꯛꯁꯤꯒ ꯑꯩꯅ ꯁꯤꯗꯒꯤ ꯀꯥꯡꯈꯟ ꯃꯥꯟꯕꯁꯤꯗꯒꯤ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯌꯦꯡꯉꯛꯏꯁꯤꯔꯕ ꯐꯣꯟꯗ ꯀꯃꯥꯏꯅ ꯇꯧꯒꯦꯅ ꯌꯦꯡꯉꯛꯏꯅꯦ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯎꯗꯦꯕꯀꯣ ꯑꯗꯨꯗꯤ ꯁꯤ ꯑꯍꯣꯕꯁꯦ ꯁꯨꯃꯥꯏꯅ ꯌꯦꯡꯉꯤꯕ ꯕꯕꯥ ꯑꯩꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯗꯨꯝ ꯇꯦꯂꯔ ꯇꯝꯃꯦꯕꯀꯣ ꯍꯧꯖꯤꯛꯁꯨ ꯍꯥꯏꯗꯤ ꯍꯣꯏꯅꯦ ꯍꯧꯖꯤꯛꯄꯨꯗꯤ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯑꯍꯟ ꯑꯣꯏꯔꯁꯨ ꯃꯧꯕꯨ ꯑꯣꯏꯔꯗꯤ ꯑꯍꯟꯗ ꯆꯤꯡꯉꯕꯅꯤꯅ ꯑꯩꯁꯦ ꯑꯍꯟ ꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯑꯉꯥꯡꯗ ꯑꯣꯏꯗ꯭ꯔꯦ ꯑꯩꯁꯦ ꯑꯍꯟꯅꯤ ꯑꯍꯟ ꯁꯤꯁꯤꯅ ꯑꯉꯥꯡꯒꯤ ꯁꯤ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯕ꯭ꯔꯥ ꯁꯤꯒꯤ ꯐꯤꯁꯦ ꯁꯤꯁꯦ ꯁꯥꯔꯤꯗꯒꯤ ꯇꯨꯔꯤꯅꯦꯕꯀꯣ ꯃꯣꯏ ꯍꯥꯟꯅ ꯁꯥꯔꯤ ꯁꯦꯠꯅꯔꯝꯕꯁꯤꯡ ꯍꯥꯏꯗꯤ ꯍꯥꯟꯅ ꯁꯦꯠꯅꯕ ꯍꯥꯏꯗꯤ ꯍꯟꯅ ꯂꯩꯍꯧꯕꯁꯤꯡꯗꯣ ꯑꯗꯣ ꯃꯣꯏꯅ ꯁꯤꯁꯦ ꯄꯥꯝꯃꯨꯏꯅ ꯇꯨꯊꯣꯛꯄꯤꯌꯣꯅ ꯇꯨꯊꯣꯔꯛꯄ ꯑꯗꯣ ꯁꯤ ꯇꯨꯕꯗꯒꯤ ꯂꯦꯝꯍꯧꯕꯗꯨꯅ ꯑꯩꯅ ꯁꯤ ꯆꯤꯌꯥꯝꯒꯤ ꯑꯉꯥꯡꯒꯤꯅꯦꯕꯀꯣ ꯆꯤꯌꯥꯝ ꯃꯣꯏ ꯍꯌꯦꯡ ꯃꯄꯥꯝ ꯆꯠꯇꯣꯏꯗꯣ ꯃꯣꯏ ꯑꯉꯥꯡꯒꯤ ꯆꯍꯤ 1 ꯐꯥꯕꯒꯤ ꯕꯥꯔꯗꯦꯅꯦꯕ ꯗꯦꯠ 28ꯇ ꯑꯗꯣ ꯃꯥ ꯍꯌꯦꯡꯗꯩ ꯆꯠꯇꯣꯏꯕ ꯑꯗꯨꯗꯨꯒ ꯃꯥ ꯆꯠꯈꯤꯕꯗ ꯄꯨꯗꯣꯏꯅꯦꯕ ꯑꯗꯨꯗꯨꯅꯅꯦ ꯑꯩꯅ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯐꯤ 2 ꯍꯨꯝꯅꯤꯁꯦ ꯇꯨꯏꯁꯦ ꯐꯤꯁꯦ ꯅꯍꯥꯟꯈꯩꯗꯤ ꯇꯨꯔꯣ ꯍꯥꯏꯕ ꯑꯩꯅ ꯑꯗꯨꯝ ꯇꯟꯅ ꯑꯗꯨꯝ ꯇꯣꯛꯊꯣꯛꯑꯕ ꯑꯗꯩ ꯃꯇꯝꯁꯦ ꯂꯩꯁꯜꯂꯛꯇ꯭ꯔ ꯀꯥꯟꯁꯤꯒ ꯐꯖꯅ ꯀꯣꯛ ꯊꯥꯗꯔ ꯇꯨꯔꯦ ꯑꯗꯨꯅ ꯄꯣꯊꯥꯕꯒ ꯑꯝꯇ ꯐꯪꯗ꯭ꯔꯦ ꯅꯍꯥꯟꯗꯒꯤ ꯑꯗꯩꯗꯤ ꯊꯕꯛꯇꯨꯁꯨ ꯐꯤꯗꯨꯗ ꯑꯗꯨꯝ ꯑꯣꯟꯁꯤꯟꯕ ꯌꯥꯗꯕꯅꯤꯅ ꯑꯃꯃꯨꯛ ꯇꯧꯔꯒ ꯁꯨꯝ ꯇꯨꯕꯅꯤꯅꯀꯣ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯇꯥꯔꯦꯕ ꯉꯥꯏꯍꯥꯛ ꯑꯁꯪꯕ ꯑꯗꯩꯗꯤ ꯃꯇꯝ ꯀꯥꯏꯊꯣꯛꯑꯒ ꯑꯗꯩ ꯇꯨꯔꯤꯃꯤꯅ ꯌꯥꯝ ꯋꯥꯏ ꯃꯌꯥꯝ ꯁꯤꯅ ꯃꯣꯏ ꯑꯉꯥꯡꯒꯤꯅꯤꯁꯦ ꯁꯤ ꯑꯉꯥꯡꯒꯤ ꯐꯖꯗ꯭ꯔꯥ ꯁꯤꯁꯦ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯆꯦꯡꯕꯗꯣ ꯁꯨꯃꯥꯏꯅ ꯐꯜꯂꯤꯅꯦꯕꯀꯣ ꯂꯤꯠꯂꯒꯗꯤ ꯁꯨꯃꯥꯏꯅ ꯇꯥꯈꯤꯗꯣꯏꯅꯤ ꯁꯨꯃꯥꯏꯅ ꯁꯤꯁꯦ ꯍꯣꯏꯁꯦ ꯕꯕꯥꯁꯦ ꯇꯥꯏꯁꯟꯅꯗꯦꯕ ꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤ ꯐꯖꯕꯅꯤ ꯌꯥꯝꯅꯁꯦ ꯃꯣꯏ ꯑꯉꯥꯡꯉꯣꯟꯗ ꯄꯛꯆꯅꯤ ꯁꯤꯒꯁꯦ ꯂꯤꯠꯂꯒꯅꯦ ꯑꯩꯈꯣꯏ ꯂꯨꯂꯨꯗ ꯂꯤꯠꯂꯒ ꯌꯦꯡꯕꯗ ꯃꯉꯣꯟꯗ ꯆꯞ ꯆꯥꯏ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯍꯥꯏꯗꯤ ꯃꯥ ꯄꯣꯟꯗꯕꯤꯗ ꯑꯗꯨꯝ ꯑꯩꯅ ꯑꯗꯨꯝ ꯀꯩꯅꯣꯝꯗ ꯑꯟꯗꯥꯖ ꯑꯝꯗ ꯇꯨꯔꯕꯅꯤꯅꯅꯦ ꯀꯩꯅꯣ ꯇꯧꯗ꯭ꯔꯤꯕ ꯍꯥꯏꯗꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯂꯤꯠꯁꯜꯂ ꯈꯤꯇꯪ ꯀꯣꯝꯕꯗꯤ ꯑꯗꯨꯝ ꯇꯥꯏꯁꯟꯕ ꯌꯥꯏꯅ ꯁꯦ ꯐꯖꯗ꯭ꯔꯥ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯁꯤꯅꯤ ꯃꯌꯥꯝ ꯂꯣꯏꯔꯦ ꯄꯨꯝꯅꯃꯛꯅ ꯕ꯭ꯂꯥꯎꯁ 6 ꯑꯗꯩ ꯁꯤ ꯐꯨꯔꯤꯠ ꯁꯦꯝꯕ ꯇꯨꯔꯤꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯁꯨꯝꯅꯦꯀꯣ ꯚꯤꯗꯤꯑꯣꯁꯦ ꯍꯥꯏꯗꯤ ꯐꯤꯁꯨ ꯑꯗꯨꯝ ꯇꯨꯔꯦ ꯃꯇꯝꯁꯨ ꯁꯨꯝ ꯀꯩꯅꯣ ꯇꯧꯔꯦꯅꯀꯣ ꯑꯗꯨꯒ ꯑꯩꯅ ꯁꯨꯝ ꯑꯩꯅ ꯈꯔ ꯍꯩꯇꯅꯀꯣ ꯌꯥꯝꯅꯗꯤ ꯍꯩꯕ ꯅꯠꯆꯗꯦꯕꯀꯣ ꯁꯨꯝ ꯁꯥꯕꯛ ꯍꯥꯏꯗꯨꯅꯤ ꯑꯩꯅ ꯁꯨꯝ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯂꯧꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯈꯔ ꯇꯨꯖꯔꯤ ꯈꯔꯁꯦ ꯃꯌꯥꯝꯗ ꯁꯨꯝ ꯁꯤꯌꯔ ꯇꯧꯅꯤꯡꯕ ꯑꯗꯨꯝ ꯌꯦꯡꯍꯟꯅꯤꯡꯕꯀꯣ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯁꯨꯝ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯅꯝꯖꯕꯅꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯀꯃꯦꯟꯁꯨ ꯇꯧꯕꯤꯔꯝꯃꯣ
ꯃꯊꯪꯗꯗꯤ ꯅꯨꯡꯉꯥꯏꯕ ꯀꯟꯇꯦꯟ ꯃꯌꯥꯝ ꯄꯨꯔꯒ ꯂꯥꯛꯆꯔꯛꯀꯦ꯫ ꯑꯗꯨꯗꯤ ꯕꯥꯏ ꯕꯥꯏ꯫